mahang mamalandan ningtamna koipai paiduna sanaramba cheklasu numit na mayum changkrabada makon singda paisinaki asong banarakta sajik charamba sanbi sanau anido mapuna khutta chai amapai hoiduna mayumda pusinki masagi soipadraba mathau amagum thabal maso mana angamba mafam khuding mangal yelari nungsibagi maichakna thamoi kairaba nipadudi tainafam khangdabana ngahaki wakhal pathana babu oiribra pendaba singang thoklaga awaba kokani bu khalibra miyoibagi kokpu uru ngauhanba ngamliba yu adu phazana thaksinkhre thakkrabanina mathau tawba hore mihinba ida langsu hayone mana torido yaningi aningde haido aibu mongonda kyam lalageba chingarel ngasidi matawbu senaba ngamgadaba mandre khanna mayumda oini hekta ngauhallagi haiduna magi kada thakminnabani masu pakhum ita nang karim talande nang na mabu nungsijabani manadi nang manungsiba ngamdre pamdre aduda aini idawga loinaraga adum adjust tawkidra khallubai khangnan kibani masu masana yaningda aigi ma yengakpa lali se noini nate aini hera mana I pamdre yadre haraga thamanga se aibu sizinnabuga chap manadro nungsiba mi lei kain adunani ainu gold digger na haibirido achumba ngalabani na saudana makhut machaduna maisida thazille edana madugi chap chaba laman khumdana to oi ai ita nang ainu shiradi madugi wakhal du fatte laman khumbai wadu tokse maraksida arangpham saruba ai oina jil yongna bai phibam tani nupidabu gold digger hairuradi sarpu masana tabani ado idawdabu mana sel hanglaga laukiba kyam yawargene mihinba maron gado phairi aingonda ibodi hangakteda nongmata adubu aina nungsibibai tawbiba piriba mayamdudi ma loi lauridudi chap manadra ita pibaga laubaga khenaba khradi leibani chingare nang saiwan bi mi changba yam matlam yauri ihe idawna lana khalle mi changbagi wana te aise mi na pamdre nungsidre hairaga akoina sum sauraga leirase hairo mangodagi henba nupi myam ama Manipuri sida kokthong am lei kaino kokthong ama leisano ai kana am yingude urude ma pamjabai ma nungsibai aigi oigi khanbani aidi ma kaina ba sungam ngamoi pharaga lokhaidung hospital dai chloroform khara lorak to yadre nangi ngasai gold digger do ma sung kaudi kawro ibo mi henba noklaga sauding ledi ngangning bangangi aina dok thazana nungsiraga mana khangnaba nungsiba lei kain haibadudi thakmoi si tangkhai tagi tawine nate kanano mana nungsirine na madugo thigatabe adabani ai mi hat ke taw loisala se ta ai su heng school jatoini nangsu hospital jatoina tro ai gidi karem khalono imana ba doctor mayam do mohut pujage ngangni ai thamoyam kairi taw nang saiwan bidu ai nupi amta oihalluda ai mayam nungsikre chingarel so wari sana chari basing do loishillaga mafam chana thamzilli law imana chak thire haramane chatho orase adugo wari do kona makha chatharase ai chak chaning le ta ai thakini nupi kainaraga kanana chak chanage ha o nang tasingna kainarese nasana yarabo duide yade kainade mana kainarasu aina kainade aina yade nakan namagi wa kota mawa lawde animaki wa tadawni ho kainadre aduna chakto chathorase kainara kanda chara do helo chingarel so yara roi khangbadai chakto pukhatlaga magi kada chaminarami matam madi leptana chatkini matamgi maman khangdaba mitana pung ama ngaibada nongmaga chap manai mathauna yomlaba kanagidi nongmada pung kun mari leibasi kharaga hapkatningba yaudaba natte doctor yaipubidi duty halakpada sayonbi hoigi yumda changlaktuna mamanabi anido sayonbigi phamungda phamduna wari sanai sayonbi nangina tawse ai kok ama ingau ngawre
sina phani haisu haiba yada. Yaipubi nangdi loina khangliduni. Aikhoina high school tamlakpa matamdagi aina chingarel bu kayam nungsizaki haibase. Manadi aigidamak khanbibasu hek male. Aduga karigumba kandana marup amadagi hena khandaba manma moongduna aigi thauna mangkhibani. Aisu khangi nangna mabu kayagi mati pamjai haiba. Karumdagi mihin ba haizilakkhibano aisu khangde. Mihin badi rims da pullakpa khaktani mi budi yam chambani. Magi haibo haiwata do khangdaba mina dine yam iko wangba magum ugani khangi. Ai magi mi changchangmani haina di khanno. Ai dina khoisingse aigi marup ngaktani amana hindi amana tade. Yaipubi ai tasingna mihin badi yam hainade. Ahing thenglaga call torake gumba. Yadragana nushidaba mali hek hairakni. Agam petsu hekta ngangakni. Ai yam hangoirabani. Ado madi nangbu tasingna nushibadi mali. Adubo wakhal chanadradi mod chanadradi kaidang nungda nushinabadudi yabanate. Maraksida nangna chingarel da asengba hairagana chingarel na yarakni haindi thazade. Hauzikti chayetnaba mayamsina ai mabu phangani haibadi thazadre. Nungsibase adumak phongba ngamlaroi. Nupigi mapokni pumnamak khangba tara male. Pukningdo yam sonthagano. Ai mating panglaga yengora. Tang taba madi khangdokpana phai. Ai su madu madi pamle yaipubi. Lotsinduna thamba wari se ai tasengna wari. Magi thamoina ai bu pamde haibatuda khangladi ai animaktagi lapna laikhibana phani. Pharese ai su idana hairagi yenglage thoba malakjarani se chanai naraga laibado nakhoi amata pamloi. Athubada ai chingarel do unarage ngasigi de ayamu chalage ko. Hoi yengase lao ai thindo onge. Ngasi di chingarel gi apok patomaldo masa khara ngamde haiduna phamung de hiptuna leiri. Magi loinabi Indirana nakanna famduna wa mayam ama hairi. Aina haibase makhoi babana ne khara tabiradi phadauba. Sese ayuk gi haubaga sordo chingkhatlo. Aduga naton makhun namado melaga namada thadokpa sano. Amadu loiraga amamukto BP ga laina tinaga amatta leiti hainaribani. Onthukna taning khidirada ko mama. Nang side nangi doctor sabado tauranu haibani. Hainaringi mihin madu changai. Bababu kaidore haibano BP wangairo ai yengise. Namana ngakmandana BP ga loina pokhai dore ibungo ai. Nasana chinjak warak pangamdragane aingondaga taina birakano. Yududa thanu BP ga sanade haibase sangana yadene hekta thaksinni tauriba. Kaisu toroida nachare sidi BPM to onthokisi hana. Si haidna BP on nabadu sembiduna yenglaga matung mihenbana makha tarai. Yam ka hena wangbudi nateda. Mathagi cham yankhei sidi ngak potharaga tazarani. Makha di normal oi. Nasigi guli di chakra natro baba. Chakre mapanda khabar parambadagi hawatpada koksi hairakpani. BP leibasidi baba fuk ekta hawatpa yadamani. Kuina khong thekchillaga leiba haise pressure du hena wankhatlini. Aduna khangau hawatpada BP dung mathak maka hekta ondorini. Phammasu tapna hawatpasu tapna dum tawbiyu fingbigano. Kaisu toroida. Ishana khara lifestyle change tawba machangi. Hidang matam chana charaga chekdi toina tawbiba. Aidi yam wangla chatlana chetlaini. Chingarel na ayam ta chatlo madi class lay harakpade. Ado baba yudi thadokpa yaramani ko. Indirana. Khara nganga mo ibungo. Maduda to haibadani ima se ishaw langbi tarabani. Maroy na pakpigado mana ahum mari no magi sayo. BP hantabani haisu chaw yadi. Tomalna. Yudi BP lebe imana ba kay loy na thay. Kaisu tawdina. Luri se namagi chinsini. Mana doktor amuk sa maybi amuk sa. Mihin ba noklaga. Imana ay sisu kanabani baba. Ayu walking ga khara chathok pusu fay. Ahal oira manina. Ado yudi tasing na fate.
Hoi nong fadok tu di kitang thakpada kaiba leiti. Nong fadok nida babana tha isisu. Indira na amo. Nong fadok oini. Nasa nupagi mamang da ne ikai da tawnu. Haibiri sini ko mihen ba nang babaga wari saramu ai salo lake. Si haidu na hagot laga thokre tomal na tapna. Icha lakpasi yam nungaire. Nang budi tui leitro ngasidi. Laiye baba. Ayuk tabani aduda imanabado nungdang thabak lei magi duty dugo onarase na onaba night oina chalani. Phare ado noibu thabak amamam su tawre yung kai pahanbadi yare eko nang marupsu nang na khare inselo babadi imau pamine he. Yare baba paladongni akoi chingarel di nupi bo amta koidi nupi koyu so apam leiti hai na chan pasi nupi ham khali last da napchovim ta doini yung. Tamal su nok laga Khansanu masa matik charabani na matik chawa pamlumgani nang na sukara thuzin na bahayo. Haige baba sa punsi sang ke hairadi ngaw bahalo ko noy gi tikadar sing se ang ngawsin nei ni. Masini ngang thorak pasima mau lagladi loi na tokla dawni ne. Ado nakhoi babung hoidi anaye yaude ko. Yaude yam kalli. Yumda su ani duna na pi thiro na kha angamdra boni. Sida su baba na amo asomdana namong nupiduna machin galliba. Tanjadu da mihin bagi mobile do ring lai. Indira su cha puthoktu na thorai. Phone do chingarel gini sat okhatli. Kamai tori to mihin mana kaishu thoi dok pataw mun na teda nang sinu pi thi kha ngaroi na matha samandana kitang wang ba jan hoji pudi thirani haiba dai nem thare aswa thi sidi kaishu thoi dok payaw dida pakhatluno ai leri sidi phare adudi ai lakta su yare ko yare nungsha yairo no. Ya changlakpa matamni numina chingdolda tagadabagi yaliba pungphamduni saramba nungsa masu ingtharagle atiyada ngangranaba nongzabina pungna leibanara maphamdudi ingan badawna tawri masana na piktakna thariba chair aduda yaipubi phamli mamangda ikoi ba pangchaw chawdaba table amasu leiri table dugi wangmadana mi ama phamnaba chair ama ihang hangna ui maphamdu tasingni chikchi laptakna irallanna mi kharasu phamli often fast food ni imphal mayol oijarabusu kutsem haiba kanana ningthi jana semkhre akoi bada horiba upal sing aduna hawa gari ki uful waiful dagi ngak thokadaba mali leiting gi kamla singna manung adubu yingbada pukning huningai oiba adugumba maongda mapham chana thamli ngasai dagi yaipubina ngairibasi chingarel buni laptakna khut haiduna changsilai mamangda hangliba chair duda masuni tana phamthai kai lerage yaipubi thajadana unase gain hairaise unadabasu kuire isa gi thabaksina chinakibasida aduna nasakto phazariba yinge na kaubani yam gairabo is warigadi ado kai wano nangna wa ma haige haidubo nungshi pamiga haizilakto male si haiduna nokminai adumai khalasu yaye ado nangba huzakan kana khangnerige kanam khangnededa single is the best ni nangdi aisa single oizari ado single is the best ti hairoi yam chingna hale ki ko hoi bunga nasaktuga aina pamidaw manbra pakhanu ai nang pamde ko hoine adumai hairadi gyan ta na wari sana yaridana natti nangna arangpham sadana mihen baga sayon biga dobo namsem semurido kamai torino ba aidi ahan mihen baga sayon biga khangnere hairakpa dudanga uri moi wari se aisu matha sutta sari bani amana pamjabaga amana pamdabaga aina mayai sida warabzani wazage na nangna siluri natro sumai tawni di kana khangnya ngai ko kainom hange sayon bido atopa khangnabaga leibro nahan mana nushijaba ama lei kaina torambani matang chadabai aiso dum hangkidre leibani mana yam nuksijaba ama leibani aibadi khangni haido oi karam kandai maduna narol da khangnaramina aidi mase kana su khangnadena miyen bana takman bada haizalubani masu leiri di haide
Talle talle di hai. Khangnadribani he. Mana yam nungsizaba khakni. Kanano haise? Mihenba khangladi hatlu se soidan hairani. Ho nangna khangba mi ne. Aina khangba. Kanano haise? Tanja duda yaipubi na order tawkiba coffee do waiter na pursilai. Aduga table da tapna thamlamlaga thokre waiter do. Yaipubi tray dudagi coffee cup ama laukhatlaga chingkhai gi mangda thammi. Se thao. Chingarel dudi masado yaipubi na haikiba wahai duda lupkibana amuksu hanglei. Ngaiko. Kanano haiba. Sayon mina nungsizai haido. Kaino mana yang ngai ngamdrisina. Nang sayon bi pamiro aduk yam khangningiduna. Ihe jajar yam ngangi be manang mihen bana tara disinarani. Kaisu taro ye mapam sida leise aiga nanga khaktani mihen ba yawde. Tallibo nangse sat haide. Yaipubi do khara serious oina tapna hairei. Chingarel. Aikhoi se high school dagi hauna tinarak pamaruk ngaktani. Nang ai amadi sayon bi. Sayon ga aigadi nupi maseni na hena close oi. Mana pamba khuding aina khangdaba leite. Matamdo aikhoi na class 9 tamakpa daini. Angang oi bagi kaisu khaludabani. Mana nangbo maruptagi hena nungsi haiba aingonda nongma hairaki. Class 10 gi farewell numitta nangonda phongdoke tawbudasu ma ikai manbagi ngamkhide. Mana mu hairaga nangna lana khankradi kibagi hairagumgi haiduna haikidabani. Mana nangbu matam chuppada nushibani Chingarel. Nangna mihenbagi proposal tawkiba numitto ma aingonda call toraga yam kapki. Adobo nangna haimanbagi nangbu nungsibagi nangi ma yenglaga mihenbabu matam khra loineragi khanba yakibani hai. Adobo makhoi ani wakhal chanadabaga ma migi matam manghanba pamdre makhata na mihenbaga unararoi haire. Aisu imanabi oirubana magi matawdo nungaitabagi nangonda asengbado khanganmani. Chingarel do wakari sungangkidre asaba mitam amagum tuminna leiri. Hong kremai thongdudi mino yaukidre. Holy basor dudi khazik makhol thokna chingkhatli. Aduga tapna hairei. Sidi waloi gainarani yaipubi. Aisu khangi chahi kaya omsinduna lotsinduna sayon mina wazakiba singdo ai tasengna yengba ngamde. Amuk suluri se mihin mana sayon bibu thamoi sengna nushizaba manba sidani. Nangdi sayon bibu marup amadagi ahenba kaisu phawdabra Chingarel. Toklasi yaipubi pumnamak aina soiba ngaktani. Nangna karisu soide. Makhoi ani isinga thawga gi moongda leire. Amana supam pamdre, amana yam pamjere. Sidabu kamaina nushinani. Sinasi oikraga nangi wahai amadi aisu taba pami. Nangna aibu asengba marup amagum khaladi. Chingarel. Masti haibada kaisu kaidabra khalle. Nang sayon bigidama feelings amata leikidamra. Chingarel handakti yaipubi da yenglai. Aduga amu table do da mitfam thamlaga takna hairei. Aina nupa thokludabana ngasidi thamoi kaya machet tana kaire yaipubi. Karigi mabu nungshiroi. Aisu matabu khalaki. Adubu pangdabu oirubana fongbudi ngamkide. Hairuraga aibu lana khankidra haiba. Asina so haikidabani. Maraksida mihen mana mabu okiba mikup tudagi. Aingonda haibiyo haina takmanbaga. Aigi wakhal, aigi fire maning hankibani. Ngasidi yamni ngammaktre. Pumnamak hozikti. Amuba lechinna marol naina kupsinkre yaipubi. Matamse yamna thingkre. Yaipubi su tasingna nungaitaba haibada oire. Kanagi michangda lepkani haiba maaksu khangdre. Adobo tapna hairei. Amuba lechilbu hangdoke hairabadi. Angawba malangi saklon bulawgira. Akan manongsugi matawba tamgira. Amadi darkar tare. Nang sumunna phagadabado khallo.